Rajona wata sibu kaidroma itai thaibagum tawida Amuraina thaide sumthai hek thaide sumtringnani amai bi Leibakchao adubu haugatpasu udi madubu mahausadi yahau yamna ngali taida ngasidi kaidoraba ngasaidigi laktuna kauribasi khajikta oirabasu haugat kankhatna aikhoina laibasi hoi mai hairabadi kharadi faroidrasi Rajona hoi CMC madi masangamdadna nahadigi leirabani Amuraina o kari oina ngamdrino Rajona mina hikap likap tawsilai Ayangbina mabu yamna haibadaini ngakthok ngaksinga kaidoraba ipan palu yadrabo Rajona Ayangbi nangi wata sidiko onkhalaga saba amadi yauri Ayangbina ai isana tawbadi ai isana fangbani mina tawbana mina fangjabani Rajona kaino sumna ngangu kothok ngangdrabasu nangna ngangiba wado taba yade Amuraina sumdawmani direct hekta hayu hairagadi aikhoisi nahan makhai tumluri mikap tholakpada asengba yeknabasi nakhoi oiramli aikhoinadi nakhoida aikhoigi afaba thabak tawbiyu asi haidana lakhibani adubu aikhoisu phattaba wakal chenmana mibu namthabiyu haidana haiba matang kayamsu yauki madu aikhoigi aranbani aikhoina aranma thabak tawbiyu haibada noinabu hena thawa yaksila ine Rajona taungamidako taungambisa aikhoina karam kanda mathoi hakragi fataba thabak taw haibada fataba thabak taw haiduna nakhoida giri takrabo nakhoina haibadagi aikhoisu tawkhibani Ayangbina mado ai iralni ai sana yajari adubu nakhoidi aikhoidagi numit tha upa hali adusu mathakta nakhoidi isam chamba miyosu nati laigi hek ngamthangda leiribani Thatabani tawhaidabani haiduna warak pa yabado warak pidi hena dum nakhoina mathaw hapsin khre Ayangbina adumna haibadu tabada Leibakchao adu ngamda thorai aduga mangol adu de lepaga hairi nakhoigi naral thangpham lo ingonda nakhoina taw haiba thaba khaktani tawduna lakhibado mina yanaba nungsinanaba wasat manomdagi hauraga madugi matangdudi kawrabo kanaba oizaba mayamado ngakthok chingai Natila diyo tharaga nganguni ngangi hairabadi Amuraina adu sumi mado afaba mata oiraktri mingona tawruba singado lastadi aikhoina tawba thabakto yakhai tingai bala I kari mata kanaramdi amangbagi masak amangba ngaka oiramli koina sanau yaramdri Leibakchaona khangdreda adugi matangda ngasi phauba aikhoina tawba thabak amata kanana su ngasi phauba wa peti wa yamna petpasi nakhoina khare heli adudi masagi laibaknani aikhoina tawba thabakini ngasi phauda phaura dona mai asi paktuna lakhibani Ayangbina o pakpaduna oiramni aikhoida onkhatlaga sirunga isi aikhoida onsilaga mahai oina tawsila isi isana ikhong thongna laklaga mahai tawbiyu haibaga laihibro aingonda oina lai thajil aibasibo Amuraina sanadabi nangna adumna aigi satradaga haiba yabra nanem nakuga tinaba yadabi mau amagi sajali satto ani punba yadabi nini suna punba yadabi ahayo aikhoidine nangona kaidawgi samjin doigi maramdo hairu nangbu nasakna to kayam phajabano nasak naral kayam leiba mino Amuraigi wahai aduna kapandabi ayangbi ado tingsokri makhol thongna kablai aduga onsinun hairi yumbalon kairabi tai onabi yungi mau amani haibada ai isani yajari nini suna ai kanagasu punba yadi adubu ai ngasidagi nupi oibigi fidamningai oiba sajatli satto satlage leplabani algi iralni nakhoiga puningluba sanga tawningluba haujiki matamda mi semdokpa yamna lurami ai isabu semdokseragi nakhoibudi aina semdokloba ngamloi tawudabu aingonda fataba tawramba tawrabadi nakhoina sana sada hanjinba oyuko ini chatlasi ngasi mafam asida khongul taribasi asina aroiba oikrasanu ai pamjadri aranba migi thamoi soknaba thabak tawraga aigi thamoi soklakli aroibadadi ngasida khangjare ini chatlasi makhoiga onsinaraga ngasigi numit asima ngangnabadasu loiraroi Amuraina hoini ibema sing marakta yauba napi marudo
ꯑꯩꯈꯣꯏꯅ ꯌꯥꯎꯒꯅꯨ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦ ꯆꯠꯂꯁꯤ ꯏꯕꯦꯝꯃ ꯈꯗꯥꯡ ꯆꯣꯛꯊꯅꯕꯅꯤ ꯋꯥ ꯉꯥꯡꯕꯗꯅꯤ ꯈꯅꯥꯎ ꯀꯪꯅꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯦꯛꯇꯤꯚꯥ ꯑꯗꯨ ꯊꯧꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯤ ꯔꯥꯖꯨꯅ ꯉꯛꯆꯗ꯭ꯔꯥ ꯃꯤꯁꯤꯡ ꯑꯁꯤ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄꯅꯤꯀꯣ ꯂꯩꯕꯥꯛꯆꯥꯎ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯃꯍꯥꯛꯅꯗꯤ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯒꯠꯅ ꯆꯥꯔꯨꯕꯅꯤ ꯃꯥꯅꯗꯤ ꯍꯤꯀꯥꯞ ꯂꯤꯀꯥꯞ ꯑꯗꯨ ꯇꯧꯔꯨꯕꯅꯤ ꯑꯅꯤ ꯑꯗꯨ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ ꯃꯤꯒꯤ ꯃꯃꯤꯠꯇꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯄꯤ ꯇꯥꯕ ꯃꯀꯩ ꯍꯥꯏꯔꯝꯕ ꯑꯗꯨ ꯑꯌꯥꯡꯕꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯇꯦꯡꯕꯥꯡꯂꯤ ꯑꯃꯥꯏꯕꯤ ꯂꯩꯕꯥꯛꯆꯥꯎ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯆꯔꯝ ꯄꯨꯟꯈꯠꯂꯛꯏ ꯃꯕꯨꯛ ꯑꯗꯨ ꯂꯦꯡꯕ ꯊꯤꯟꯕ ꯀꯌꯥ ꯑꯃꯁꯨ ꯍꯧꯔꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯔꯥꯖꯨꯅ ꯂꯥꯛꯊꯅꯕ ꯐꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨ ꯃꯤꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯝꯕꯅ ꯊꯝꯕꯥꯜꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯁꯤꯅꯕ ꯇꯧꯕꯗ ꯅꯠꯇꯅ ꯑꯌꯥꯡꯕꯤꯒꯤ ꯃꯐꯝꯗ ꯇꯧꯁꯤꯟꯈꯤꯕꯗꯨ ꯃꯍꯥꯛ ꯃꯁꯥꯗ ꯍꯟꯖꯤꯜꯂꯛꯂꯤ ꯃꯤꯒꯤ ꯊꯋꯥꯏ ꯃꯥꯡꯍꯟꯅꯤꯡꯂꯨꯕ ꯈꯨꯗꯛ ꯑꯗꯨꯗ ꯏ ꯑꯣꯗꯨꯅ ꯂꯩꯕꯥꯛꯆꯥꯎ ꯑꯗꯨ ꯁꯤꯔꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈ꯭ꯔꯤ ꯊꯥ ꯃꯈꯥꯏ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯊꯥꯔꯣꯁꯨ ꯑꯅꯥꯕ ꯐꯔꯤ ꯊꯥ ꯃꯈꯥꯏ ꯑꯃ ꯁꯨꯞꯅ ꯂꯥꯌꯦꯡꯂꯕꯗ ꯅꯨꯃꯤꯠ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯕ ꯅꯨꯃꯤꯠꯅꯤ ꯗꯣꯛꯇꯔ ꯗꯃꯦꯟꯇꯤꯒꯤ ꯔꯨꯝꯗ ꯗꯣꯛꯇꯔ ꯗꯃꯦꯟꯇꯤꯅ ꯊꯥꯔꯣ ꯉꯁꯤꯗꯒꯤ ꯌꯨꯝꯗ ꯍꯜꯂꯗꯕꯅꯤ ꯑꯅꯥꯕꯁꯨ ꯄꯨꯡꯐ ꯐꯔꯦ ꯌꯨꯝꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯣꯀꯣ ꯆꯥꯕ ꯃꯇꯝ ꯆꯥꯅ ꯆꯥꯎ ꯇꯨꯝꯕꯁꯨ ꯃꯇꯝ ꯆꯥꯅ ꯇꯨꯝꯃꯨꯀꯣ ꯊꯥꯔꯣꯅ ꯍꯣꯏ ꯗꯣꯛꯇꯔꯅ ꯑꯩꯕꯨ ꯑꯅꯥꯕ ꯐꯍꯟꯕꯤꯕꯁꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯕꯤꯕꯁꯤ ꯀꯔꯤ ꯍꯥꯏꯔꯒ ꯇꯧꯋꯤꯃꯜꯁꯤ ꯎꯠꯀꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯗꯣꯛꯇꯔ ꯗꯃꯦꯟꯇꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯑꯅꯥꯕ ꯐꯅꯕ ꯂꯥꯌꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯅꯪꯅ ꯅꯥꯕ ꯐꯕꯁꯤꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕꯅꯤ ꯑꯗꯨ ꯊꯝꯕꯥꯜ ꯗꯤꯁꯆꯥꯔꯖ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯑꯁꯤꯗ ꯂꯩꯔꯦ ꯅꯈꯣꯏ ꯆꯠꯄ ꯌꯥꯔꯅꯤ ꯊꯝꯕꯥꯜꯅ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯒ ꯃꯈꯣꯏꯁꯨ ꯍꯟꯅꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯁꯣꯔꯣꯅ ꯃꯥꯒꯤ ꯍꯦꯛ ꯍꯦꯛ ꯔꯤꯖꯥꯔꯚ ꯇꯧꯕ ꯑꯣꯇꯣ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯂꯧꯕ ꯂꯥꯛꯏ ꯊꯝꯕꯥꯜꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯤ ꯊꯝꯕꯥꯜꯅ ꯏꯅꯦ ꯊꯥꯔꯣ ꯅꯈꯣꯏ ꯑꯅꯤ ꯑꯣꯇꯣꯗ ꯀꯥꯈꯠꯂꯝꯃꯨ ꯑꯩ ꯑꯁꯣꯝꯒꯤ ꯋꯥꯔꯗ ꯑꯁꯣꯝꯗ ꯆꯠꯂꯨꯈꯤꯒꯦ ꯑꯩꯒ ꯍꯦꯛ ꯍꯦꯛ ꯋꯥꯔꯤ ꯄꯨꯟꯕ ꯃꯤ ꯑꯃ ꯂꯩꯌꯦ ꯆꯠꯀꯗꯧꯔꯤ ꯍꯥꯏꯔꯝ ꯇꯥꯛꯂꯝꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯊꯥꯔꯣꯅ ꯏꯆꯦ ꯀꯅꯥꯅꯣ ꯍꯥꯏꯁꯤ ꯊꯝꯕꯥꯜꯅ ꯅꯪꯅ ꯈꯪꯂꯔꯣꯏꯗ ꯁꯣꯔꯣꯅ ꯀꯨꯏꯔꯛꯂꯅꯨꯀꯣ ꯊꯝꯕꯥꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯔꯥꯡ ꯂꯥꯡꯂꯤꯕ ꯃꯥꯅ ꯆꯠꯀꯦ ꯍꯥꯏꯔꯝꯒꯦ ꯈꯜꯂꯨꯕ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯗꯣꯛꯇꯔ ꯂꯝꯉꯥꯟꯕꯅꯤ ꯗꯣꯛꯇꯔ ꯂꯝꯉꯥꯟꯕꯅ ꯍꯦꯛ ꯍꯦꯛ ꯐꯝꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨꯗꯤ ꯂꯩꯕ ꯎꯗꯦ ꯀꯦꯟꯇꯤꯟ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯃꯥꯗꯤ ꯀꯦꯟꯇꯤꯟ ꯑꯗꯨꯗ ꯆꯥ ꯀꯣꯐꯤ ꯍꯦꯛ ꯊꯛꯄꯅꯤꯅ ꯑꯗꯨꯕꯨ ꯀꯦꯟꯇꯤꯟ ꯑꯗꯣꯝꯗꯁꯨ ꯗꯣꯛꯇꯔ ꯂꯝꯉꯥꯟꯕꯗꯨ ꯂꯩꯔꯝꯗ꯭ꯔꯤ ꯃꯤꯍꯨꯜꯅ ꯗꯪ ꯆꯣꯡꯉꯤ ꯊꯝꯕꯥꯜ ꯑꯗꯨ ꯗꯣꯛꯇꯔ ꯂꯝꯉꯥꯟꯕ ꯎꯅꯤꯡꯕꯒꯤ ꯂꯥꯡꯇꯛꯅꯕ ꯑꯃꯅ ꯃꯁꯥꯗꯨ ꯃꯩꯁꯥꯛ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯔꯛꯏ ꯗꯣꯛꯇꯔ ꯂꯝꯉꯥꯟꯕ ꯊꯤꯕ ꯐꯪꯗ꯭ꯔꯕꯗꯨꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯖꯩ ꯅꯣꯡꯃ ꯍꯩꯔꯥ ꯊꯤꯜꯂꯛꯈꯤꯕ ꯅꯔꯁ ꯑꯗꯨ ꯊꯦꯡꯅꯔꯤ ꯅꯔꯁ ꯑꯗꯨꯗ ꯏꯀꯥꯏꯕ ꯋꯥꯡꯃ ꯂꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯝꯕꯥꯜꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯅꯔꯁ ꯑꯗꯨꯅ ꯀꯔꯤ ꯍꯪꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤ ꯊꯝꯕꯥꯜꯅ ꯉꯁꯤꯁꯤꯕꯨ ꯗꯣꯛꯇꯔ ꯂꯝꯉꯥꯟꯕꯗꯣ ꯂꯥꯛꯈꯤꯕ꯭ꯔꯥ ꯅꯔꯁ ꯑꯗꯨꯅ ꯃꯥꯗꯤ ꯋꯤꯛ ꯑꯃ ꯁꯨꯇꯤ ꯂꯧꯈ꯭ꯔꯦ ꯗꯣꯛꯇꯔ ꯃꯌꯥꯝꯒꯤ ꯀꯟꯐꯔꯦꯟꯁ ꯌꯥꯎꯕ ꯁꯤꯡꯒꯥꯄꯨꯔꯗ ꯆꯠꯈ꯭ꯔꯦ ꯅꯔꯁꯇꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯊꯝꯕꯥꯜꯒꯤ ꯊꯃꯣꯏꯗ ꯇꯥꯁꯣꯅ ꯊꯤꯟꯕꯒꯨꯝ ꯐꯥꯎꯖꯩ ꯊꯝꯕꯥꯜꯅ ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨꯀꯣ ꯑꯩꯒꯤꯁꯤ ꯏꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯌꯣ ꯅꯔꯁ ꯑꯗꯨꯅ ꯀꯩꯒꯤ ꯂꯧꯗꯣꯏꯅꯣ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ ꯊꯝꯕꯥꯜꯅ ꯐꯤꯖꯤꯗ ꯌꯦꯞꯂꯒ ꯄꯨꯔꯛꯄ ꯆꯤꯊꯤ ꯑꯃ ꯄꯤ ꯅꯔꯁ ꯑꯗꯨꯒꯤ ꯃꯐꯝꯗ ꯊꯝꯕꯥꯜꯅ ꯆꯤꯊꯤ ꯑꯁꯤ ꯗꯣꯛꯇꯔ ꯂꯝꯉꯥꯟꯕꯒꯤ ꯃꯐꯝꯗ ꯑꯃꯨꯛꯇ ꯁꯤꯟꯅꯕꯤꯌꯨꯀꯣ ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯅꯔꯁ ꯑꯗꯨꯅ ꯍꯣꯏ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯊꯝꯕꯥꯜꯅ ꯉꯁꯤꯗꯒꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯅꯤ ꯅꯔꯁꯅ ꯑꯣ ꯗꯤꯁꯆꯥꯔꯖ ꯇꯧꯔꯕ ꯊꯝꯕꯥꯜꯅ ꯇꯧꯔꯦ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯔꯁ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ
Thambal satkhibado yengduna lei aduga tabara simbaladuna aishumna hairei aishu khangi aishu nupini nupigi thamoi nupigi awabado Dr. Lamnganbanasu mabu khanjabani aduga manasu Dr. Lamnganbado khandi khanjaramli amana isil amana leirainiko magi sithisi ai soiduna sinagani nurse ado ningamdaba amadi phaujai Dr. Lamnganbaga Thambalga unakhidri Thambal ningamdaba maisak puduna auto adu tonglaga mayum maikeida halakli lambida auto tongduna lakpada car angoba manaba car amata lakpa uba yadi magi wakhalda thauribado Dr. Lamnganba oiraboite khanjai Dr. Lamnganbagi wakhalda Thambal ado leita jadri asuk yamna nik lawbasi uge khanjaba saktamado uba fangdaba hainingba kaya amasu haiba ngamdrabasu sethi amadi sinaramli madugi khallobada kharade safari aduga amuksu sethi adu pibigadra pibiroidra asi khallobada awaba amadi oijai langtak nabana masu sang Thambal ado leptana thauba auto aduna mayom yawnaba purak adubu auto aduna makhoina hana lairamba laifam kanba mongpham oiba yumpham madudadi pubidri sorona masimana anigi atopa anauba yumpham ama pibiri yum macha masaduna masimana anigi topna sorona magi saukraba inkhola duda saduna thambiri masimana anigi pusido hanigi phiwamda hanjinkhri miyoibagi nungsibagi mari minungsigi tatfadraba langlana soro amadi masilmanau anigi marakta lay kana laijadraba masilmanau anigi tamak sorona faigak paina pukri numit taranigi matungni Dr. Lamnganba hospital aduda duty tawba lakli Singapore dagi conference yaurubado halakli hek yaurakpaga makhoi masilmanau anina laiba ward adomda Thambalbu uningbagi mayaina lai adobu bed aduda atopa patient ama lairambadu ubada khangjari discharge tawkre haibado Thambal laitaba ubada masado karigumba ma iwat watpugum phaugjai khangdi wakhal nungaina lakpani adobu Thambal uba fangdrabada wakhal nungai jaramdi Dr. Damen thidagi information lawbada hankre haibado khangjari numitugi ayokto irang langi sarang khoirang nei Thambal bu udabada lunch break matam yauri sa thakba kantil adomda lai adubu kari wakhal daginu khangdi Dr. Lamnganbado kingbol ticket ama tharaga yonba singadudagi lairi aduga kantil aduda sa aduda kingbol lupaga chai sa adu amuk thai sa da thakna kingbol adu sana Dr. Lamnganbado Thambal bu ningsingduna mita pira senbagum tawjai Thambal na thongnau maya aduda makona kingbon pairaga sarambado ningsinga ahanba ukhiba numitugi thaudok singado thaudok adu ningsing loraga Thambal bu kawba ngamdana kingbol adu leptana sai Dr. Lamnganbagi ngasi isam samjaba mataw adu ubada kentila du sangakpa Dr. Singaduna yengnai lunch hour loiraga magi duty aduda resume tawkri hospital dagi duty tawba loiraga magi gari aduda thawdoklaga mayum hange haiduna car ado mamai lai thorakpada nurse ado mahaki manakta lai nurse aduna Dr. Lamnganba amukta ngaibiyoba car gi mingsel ado tapna lai tharai Dr. Lamnganbana kari laigi nurse tuna aido ngasi athingba nai duty taba aduda hek yaurakpaga doctor bu unagi haidana doctor gi duty room dasu sangluri adubu doctor di lairamdri duty loiduna chatkre haiduna lakpani nurse adu asi hairaga sor thabet honjai Dr. Lamnganbana au ngasi di ai morning shift tabani nurse tuna doctor gi mafamda city asimatang sinajari masil manau ani khakta tarak laijabado adugi masi Thambal haibado nahan sayol amagi mamangda discharge tawba numittuda doctor bu salam daida unaba lai adubu doctor di Singapore satkri unadrabaduda city asi PBU sinarambani
Doctor Lamnganbagi makutta sithi ado sinnai sithi adu lausili Doctor Lamnganba chithi adu ubada thamoigi mihulgi khongjel adu yangsila I sithi adu gi manungda kari marol yauribado khangningbana Doctor Lamnganbana theng yu asi hairamnaga car adu mamai lairaga mayum yaunaba thaukhri car adu thauna ashum lakpana mahaki mayum yauri mayum hek yaubaga magi kada changsil I pirolgo hongdokti thamung adu songkhatkri aduga sithi adu hangdoktuna pajai makoldi thokti chithi aduda thambalgi wahai aduna semai aduda nungsi lainam yeli iriba warol adu ashumnani ikai khumnabada matik saraba doctor kari wahai hairaga kari masuna sanglaga wahai gi magul adongi mafamda tawbimal utkadabanu khangdre matik sadabi lairabi hingbagi thakna nemlebi aini mobile gi matam sida mobile phone amagi mapu oibabu ngamdabi aigedi chithi asinatana pambai laijadi chithi asi uraga nuknabiganu chithi sigi mapal tangdrabadi hainingba kaya mapok asimagi haiba ngamloroi khanbadagi chithi asi ikai ikhibani angauba seba ngasigi marom thupna hainingba kaya su hairagi matik sadabi mamal yaudbi ponsisi hingnabagi ifutto nangna fauhan biramli sajibugi nongleita nangduna laklabani waksingi ulenda nangduna laklaba kalengi maisada khangduna laklabani aigi ponsisi nangna ingagi nongum laki mayol chongludraba aigi ponsisi nauna mayol chonglakhibani lairabi mapokni matik pudi sadi isagi thaksu khangjai adubu isilasina pena asimatangdi hainingi aina nangbu thamoi singna nungsi nangna aibu nungsi bidarabasu yai aina nangbudi nungsi jaribasi mapok asimagi aigi thamoi asigidi apenbani Thambalgi ai nangbu nungsi haibasina Dr. Lamnganbagi thamoi ado sonta halli nungsi haiba wahai asina khangaudi miki pi ado sithi aduda tapna tar I sithi ado amuk makha tana par I Doctor aigi punsigi sirafatan famda minungsigi thaujal utpiduna punsi asimagi singba ngamlaroidaba laman kaya amasu tonsinjari isil inawi damak lefi khiba nangna adubu doctor punsi mahing manadaba aina maram oiraga doctor gi punsida amotpa isel ohenbadi aidi pamjadi aidi matamna masu olhanlaba amotpa nambol tureni nambol mana loktak mahakpu mosil hanbagum aidi doctor gi punsida itinduna molhan basu pamdi adubu aigi thamoisina nangbudi nungsijai aigi nungsibasi lona thopna athingba ahingda paiba tandangum kana khangbi ubidana len krasanu aigi sithi se yamna sangmankri masigi damak warauroiko ai haubudi hai losinbadi haiti sithi sigi warolsi lamlanbi ama thambal thongjau sithi sigi marol angaubo amagum hanjin pajai Dr. Lamnganbadu sithi adu paraga mahaksu haifung khangdi amuksu no I Dr. Lamnganbana losinba haitaba nangi sithi gi warolsi loikino Thambal sithi sina aroiba oikino ko nangi sithi asi ponsi asina lairi makai hanjin pagani Thambal matang sida aikoina sandoksariba Leikang Thambal wari asi losinjari mathangi numitta aikoina sandoksariba wari kayasu makhatana hapcheraki amasu aikoina matam kayagi mamangda sandoksaramba yaitamba wari ado aikoi problem kya laibana sandoksarabani athuba matamda hapcheraknaba honajaki amasung ana wari kayamasu mayangi mfamda khudol tamjeraki mayamna matam pumnamakta channel asibu support tawbiu aroibo oina mayambu amuka hanna khoiramjari